ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯐꯝꯅꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯂꯥꯏ ꯇꯤꯟ ꯄꯨꯖꯥ ꯀꯌꯥ ꯇꯧꯔꯒ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯥꯡꯅ ꯐꯪꯖꯔꯕꯤ ꯁꯅꯥ ꯇꯝꯐꯥ ꯈꯨꯗꯣꯞꯀꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯑꯗꯨ ꯇꯝꯐꯥ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁꯨꯝ ꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯕꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕꯗ ꯃꯃꯥꯟꯅꯕꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯏꯃꯥ ꯑꯩꯒꯤꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯃꯥꯗ ꯇꯛꯂꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏ ꯐꯗꯕꯤ ꯁꯥꯟꯅꯕꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯒꯦ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯃꯣꯛ ꯂꯩꯗꯨꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯦꯝꯂꯦ꯫ ꯃꯃꯥꯅ ꯊꯦꯝꯕꯗꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯉꯥꯏ ꯄꯪꯇꯧ ꯍꯦꯛ ꯇꯧꯏ, ꯃꯄꯥꯅ ꯑꯃꯨꯛ ꯊꯦꯝꯃꯤ, ꯁꯨꯛꯌꯥꯃꯛ ꯍꯦꯛ ꯌꯥꯗ꯭ꯔꯦ꯫ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯃꯃꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯂꯩꯔꯨꯔꯒ ꯃꯆꯥꯅꯨꯄꯤꯗ ꯍꯦꯛ ꯄꯤꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯑꯗꯨ ꯐꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯦ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯁꯅꯥꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯊꯝꯃꯤ꯫ ꯇꯨꯝꯂꯦ ꯀꯣꯟꯗꯨꯅ ꯇꯨꯝꯃꯤꯟꯅꯩ, ꯆꯥꯔꯦ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯅ ꯉꯃꯣꯛ ꯄꯤꯔꯛꯂꯕꯁꯨ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯝꯗꯅ ꯇꯣꯛꯇꯦ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯀꯠꯂ ꯀꯠꯂꯒ ꯅꯣꯡꯃꯒꯤ ꯆꯥꯕ ꯊꯛꯄ ꯇꯧꯏ꯫ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯇꯝꯐꯥ ꯁꯅꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯤꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯌꯧꯔꯕꯗ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯦ꯫ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯅꯤꯡꯕꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯨꯝꯕꯤ, ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯍꯨꯅꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯐꯖꯔꯕꯤ ꯇꯝꯐꯥ ꯁꯅꯥ ꯃꯇꯝ ꯑꯗꯨꯒꯤ ꯁꯛ ꯐꯖꯕꯤꯁꯤꯡꯗ ꯆꯜꯂꯕꯤ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯍꯥꯏꯕ ꯂꯥꯛꯄꯗ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇ ꯄꯥꯗꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥꯒ ꯀꯨꯏꯅ ꯁꯥꯟꯅꯖꯔꯛꯄ ꯇꯤꯟꯅꯖꯔꯛꯄ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯥꯏꯅꯒꯗꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯤꯉꯣꯟ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯅ ꯀꯔꯝ ꯇꯧꯍꯧꯕ ꯍꯥꯏꯕꯁꯤꯅ ꯋꯥꯖꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯩꯕꯗꯨꯗ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯃꯃꯪꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯏꯕꯦꯝꯃ, ꯅꯪ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯤꯡꯂꯤꯕ, ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕ ꯏꯇꯥ ꯅꯪꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯅꯤꯗꯣ꯫ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯑꯩꯗꯤ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯑꯩꯕꯨ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯂꯝꯃꯨꯀꯣ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ
ꯀꯥꯏꯅꯔꯝꯗꯥꯏ ꯑꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯗꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯑꯩ ꯏꯇꯥꯗ ꯕꯣꯔ ꯑꯅꯤꯈꯛ ꯄꯤꯒꯦ꯫ ꯑꯍꯥꯟꯕ ꯕꯣꯔ: ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ, ꯀꯛꯆꯦꯡ ꯈꯣꯏ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯈꯣꯡꯂꯤꯕ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯑꯅꯤꯁꯨꯕ ꯕꯣꯔꯅ ꯃꯤꯅ ꯎꯕ ꯉꯝꯗꯕ ꯄꯨꯝꯅꯃꯛ ꯎꯕ ꯉꯝꯕꯤ ꯑꯣꯏꯖꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯃꯪꯐꯥꯎꯅꯔꯛꯂꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯇꯝꯐꯥ ꯁꯅꯥꯅ "ꯏꯁ, ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯤꯒꯗ꯭ꯔꯥ?" ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯐꯨ ꯃꯈꯣꯡ ꯇꯥꯅ ꯄꯨꯔꯛꯂꯒ "ꯑꯩꯒ ꯅꯪꯒ ꯀꯥꯏꯅꯕ ꯇꯥꯔꯦꯗꯣ ꯅꯪꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯥꯡꯊꯣꯛꯄꯅꯤ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ" ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯐꯨꯝꯂꯦ꯫ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯝꯐꯥ ꯁꯅꯥ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯒ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯒ ꯏꯔꯨꯖꯔꯒ ꯅꯨꯃꯤꯠꯇ ꯂꯩꯁꯨ ꯏꯁꯤꯡ ꯀꯠꯆꯔꯒ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯂꯣꯏꯔꯒ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯅꯃꯛ ꯀꯔꯤ ꯑꯃꯠꯇ ꯆꯤꯠꯊꯕ ꯂꯩꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯀꯛꯆꯦꯡ ꯈꯣꯏꯁꯤꯡꯅ ꯉꯥꯡꯅꯕ, ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯂꯒ ꯉꯥꯡꯅꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯃꯤ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯅꯣꯡꯃꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯕ ꯊꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯀꯛꯆꯦꯡ ꯑꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ "ꯑꯆꯧꯕ ꯆꯤꯟꯖꯥꯛ ꯑꯃ ꯂꯩꯍꯧꯔꯦ, ꯏꯇꯣꯝꯗ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯄꯨꯃꯤꯟꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯄꯨꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯅ "ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯛꯆꯦꯡ ꯈꯣꯏ, ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯄꯁꯤꯕꯨ ꯁꯣꯅꯣ ꯍꯥꯏꯕꯗꯨ ꯆꯨꯔꯕ꯭ꯔꯥ" ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯁꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯁꯤꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯃ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕꯁꯤ ꯀꯨꯝꯍꯩꯒꯤ ꯃꯁꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯤꯜꯂꯦ꯫ ꯇꯝꯐꯥ ꯁꯅꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯃꯀꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯠꯂꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩꯅ ꯆꯥꯛꯈꯠꯂꯛꯄꯗ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯁꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯝꯐꯥ ꯁꯅꯥꯗꯤ ꯃꯩ ꯆꯥꯛꯂꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯁꯤꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯕꯗꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯃꯔꯤ ꯃꯇꯥ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯁꯨꯅꯕ ꯇꯤꯜꯂꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯄꯣꯠꯂꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯇꯝꯐꯥ ꯁꯅꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯍꯤꯛꯅ ꯄꯪꯀꯞꯇ ꯀꯞꯂꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯃꯁꯤꯕꯨ ꯉꯥꯎꯔꯕꯔꯥ ꯀꯔꯤꯅꯣ?" ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯈꯤ꯫